ꯑꯩꯒ ꯃꯥꯒꯁꯨ ꯁꯥꯎꯅꯩꯌꯦ ꯑꯩꯅ ꯇꯧꯅ ꯍꯥꯏꯕ ꯊꯕꯛꯇ ꯃꯥ ꯇꯧꯕꯒꯤ ꯀꯧꯁꯨ ꯀꯧꯅꯍꯧꯗꯦ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯡꯃꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯎꯍꯧꯗꯦ ꯑꯩꯅ ꯃꯥꯗꯣ ꯃꯃꯥꯟꯅꯕ ꯑꯇꯩꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯑꯩꯅ ꯕꯦꯂꯦꯟꯁꯁꯨ ꯍꯥꯞꯇꯦ ꯏꯟꯀꯃꯤꯡ ꯀꯣꯜꯗꯣ ꯑꯗꯨꯝ ꯂꯩꯍꯜꯂ ꯊꯝꯕꯅꯦ ꯑꯊꯧꯕ ꯉꯥꯛꯇꯅꯦ ꯑꯊꯧꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝꯅ ꯅꯣꯏ ꯄꯨꯊꯕ ꯑꯣꯏꯖꯅꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ 이쁘다고 빡하면 찾기 원하러 이쁘다고 빡하면 주비요 웃기 할배 부르심들이 너는 지안 비우고 뭐야 안 봤다보네 뭐야 근데 지안 비워 뭐는 저안 봤다 이제 가이기도 뭐다가 거의 버스가 어디 이제 가이기도 마나 삼나라가 아이디 너희 자티가 마나 분자라미 꺄 누시네 또미 아두고 너희는 미능시지 소이 있지 लास्ट नोइन हौनी जुम जु नोइन मै थाइनि हाना नोइन पामजब सेपरेट एमएसपी हो अमो सरकार का तानम बयाम मैते जि नोइन हेना होनी चुचानपुर मैते क्या ताना चुचानपुर तार मैते गेजु नो हेक्टा हौरगा नो हेक्टा लान खनब याबो मोने इसन सकमाई खंगनरसे को मैम आइजन खंगना बाइजे मैम बुजु खंगलक्तोनि मैम खंगनिंगनि खंगिबा इसन मिनजे कई कौमा आई रेशमा गुरुमयुम ओंगी रेशमा को अदुगा कई कवि इसनगी हस्बैंड से मागी मिंग कई ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃ ꯑꯗꯣ ꯃꯥꯅ ꯊꯣꯛꯈꯤꯕꯅ ꯖꯨꯟꯒꯤ ꯇꯥꯡ 6 ꯂꯩꯔꯣꯛꯄ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯀꯩꯀꯥꯗꯗꯤ ꯃꯥꯁꯦ ꯐꯣꯜꯖꯥꯡ ꯚꯤꯂꯦꯖꯇ ꯑꯗꯨꯝ ꯂꯣꯏꯔꯦꯅ ꯍꯥꯏꯌꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯃꯁꯥꯁꯨ ꯐꯪꯗꯕꯅꯤꯅ ꯌꯥꯝ ꯆꯥꯛꯑꯦ 이때면 갚아지 मसा अदम फंगिदरिबो मसा अमत फंगि मोइना कनो तौ लान सोकनर मफमदन कायबादन हाय मोइजे लान सोकनबा चटपदि ओइरोय हारगदि मोइदि पांगबा चटपगुमबनेबा आइदि समनाय कांदा जून 6 कुइद्रिदना 2023 निना आइदि थाम ता ngaइरेबा अदुगि होइ नौरी पुरगा चटपि उतुप पारा उतुप लोला चटपि अदुगुमबा कांदुनेबा अदुना मोइसे ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯌꯥꯗꯦ ꯆꯠꯀꯅꯣꯅ ꯑꯉꯥꯡꯁꯨ ꯄꯤꯛꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯂꯨꯞ ꯈꯥꯏꯗꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯑꯗꯨꯝ ꯆꯠꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯅꯪꯅ ꯆꯠꯄꯁꯦ ꯆꯠꯀꯅꯨ ꯇꯥꯇꯣꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯥ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯑꯌꯨꯛ ꯖꯨꯟ 6ꯀꯤ ꯑꯌꯨꯛꯁꯦ ꯄꯨꯡ 9 ꯇꯥꯗꯣꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ आदा कनो तौब चक्कदबा
ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯆꯠꯀꯗꯕ ꯍꯧꯖꯤꯛꯀꯤ ꯃꯂꯦꯝꯉꯥꯟꯕ ꯍꯥꯏꯁꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇ ꯎꯅꯕꯤꯔꯨꯒꯦꯅ ꯆꯥꯗꯣ ꯍꯩꯔꯝꯃꯣꯅ ꯉꯥꯏꯍꯥꯛꯇꯅꯦꯕ ꯃꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗꯨꯒ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗ ꯑꯩꯅ ꯃꯃꯥꯅ ꯀꯥꯏꯗꯅꯣꯕꯅꯦꯅ ꯍꯥꯏꯕꯗ ꯃꯂꯦꯝꯉꯥꯟꯕꯩ ꯆꯥꯔꯖꯔ ꯃꯔꯤꯗꯣ ꯃꯕꯣꯛꯍꯣꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯌꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯧꯃꯤꯟꯅꯔꯨꯒꯦ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯂꯥꯛꯑꯗꯕꯅꯦꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯤ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦꯕ ꯑꯩꯒ ꯃꯥꯒ ꯁꯥꯎꯅꯩꯌꯦ ꯑꯩꯅ ꯇꯧꯅ ꯍꯥꯏꯕ ꯊꯕꯛꯇ ꯃꯥ ꯇꯧꯕꯒꯤ ꯀꯧꯁꯨ ꯀꯧꯅꯍꯧꯗꯦ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯑꯝꯕꯗꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯎꯍꯧꯗꯦ ꯑꯩꯅ ꯃꯥꯗꯣ ꯃꯃꯥꯟꯅꯕ ꯑꯇꯩꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯑꯩꯅ ꯕꯦꯂꯦꯟꯁꯁꯨ ꯍꯥꯞꯇꯦ ꯏꯟꯀꯃꯤꯡ ꯀꯣꯜꯁꯨ ꯑꯗꯨꯝ ꯂꯩꯍꯜꯂ ꯊꯝꯕꯅꯦ ꯑꯗꯨꯒ ꯄꯨꯡ 11:30 ꯑꯗꯨꯋꯥꯏ ꯇꯥꯔꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯁꯨꯡꯍꯜ ꯍꯜꯂꯛꯇꯦꯅ ꯑꯩꯁꯦ ꯈꯜꯂꯤ ꯐꯣꯟ ꯇꯧꯋꯦ ꯃꯂꯦꯝꯉꯥꯟꯕꯩ ꯐꯣꯟ ꯃꯥꯒꯤ ꯐꯣꯟꯗꯤ ꯌꯥꯎꯋꯦꯕ ꯑꯗꯣ ꯐꯣꯟ ꯇꯧꯋꯦ ꯑꯗꯨꯗ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯇꯧꯋꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯗꯤ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯇꯧꯕꯁꯦ ꯑꯃꯨꯛ ꯄꯨꯡ 4:30 ꯁ꯭ꯋꯥꯏꯁꯤꯗ ꯇꯧꯕꯁꯤꯗ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯋꯥꯈꯜꯁꯦꯅ ꯍꯥꯏ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯨꯗ ꯃꯃꯥ ꯇꯥꯇꯣꯟꯁꯦ ꯍꯜꯂꯛꯇꯦ ꯇꯥꯇꯣꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯦꯅ ꯑꯩ ꯑꯩꯈꯣꯏ ꯃꯥ ꯍꯥꯏ ꯑꯗ ꯃꯃꯥꯅ ꯉꯥꯏꯈꯣꯅ ꯍꯥꯏꯔꯒ ꯃꯣꯏ ꯃꯂꯦꯝꯉꯥꯟꯕꯍꯣꯏꯗ ꯍꯪꯕꯅꯦꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯑꯩ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯁꯨ ꯃꯂꯦꯝꯉꯥꯟꯕ ꯃꯃꯥꯅ ꯑꯩꯈꯣꯏꯗ ꯃꯂꯦꯝꯉꯥꯟꯕ ꯂꯥꯛꯄ꯭ꯔꯥꯅ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯍꯜꯂꯛꯈꯤꯅꯦꯅ ꯅꯨꯃꯤꯠ 2 ꯐꯥꯎꯗꯤ ꯉꯥꯏ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯇ ꯆꯠꯂꯦ 5ꯅꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁꯇ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯦ ꯈꯔ ꯆꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯉꯁꯤꯐꯥꯎ ꯍꯜꯂꯛꯇꯦ ꯎꯕꯁꯨ ꯐꯪꯗꯦ ꯄꯥꯎꯁꯨ ꯐꯥꯎꯅꯗꯦ ꯑꯗꯩꯗꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗꯦ ꯑꯗꯩꯗꯤ ꯀꯩꯅꯣꯝꯃ ꯆꯥꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯁꯦꯅ ꯇꯧꯅꯔꯦ ꯍꯥꯏꯗꯤ ꯁꯥꯒꯩꯁꯨ ꯆꯥꯎꯕꯅꯤꯅ ꯒꯨꯔꯨꯃꯦꯟ ꯁꯥꯒꯩꯁꯦ ꯑꯗꯨꯅ ꯉꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯑꯍꯟ ꯑꯅꯥꯕ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯕꯥꯃꯣꯟ ꯅꯤꯉꯣꯝꯕꯩ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯀꯨꯏꯅ ꯂꯩꯊꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯁꯦꯅ ꯑꯥꯒꯁꯀꯤ ꯇꯥꯡ 2ꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯈꯔꯦ ꯑꯗꯨꯝ ꯃꯤꯌꯥꯝꯗ ꯄꯥꯎꯗꯁꯨ ꯀꯩꯁꯨ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯨꯁꯨ ꯃꯇꯦꯛ ꯈꯔ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯊꯤꯕꯤꯕꯩ ꯁꯔꯨꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯑꯁꯇꯤꯅ ꯇꯥꯡ 4ꯗ ꯑꯣꯏꯈ꯭ꯔꯦ 2023ꯒꯤ ꯑꯥꯒꯁꯀꯤꯗ ꯑꯗꯨꯒ 13 ꯑꯥꯒꯁꯇꯣ ꯑꯗꯨꯗꯅ ꯃꯥꯒꯤ ꯁꯣꯔꯥꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯤꯔꯣꯏ ꯑꯃꯨꯛ ꯃꯊꯪ ꯊꯥꯗꯅꯦ ꯑꯥꯒꯁꯀꯤ ꯇꯥꯡ 10ꯗ ꯑꯗꯨꯅꯦ ꯑꯗꯨꯝ ꯍꯜꯂꯛꯈꯤꯅꯦꯅꯗꯤ ꯉꯥꯏꯖꯕ ꯑꯗꯨꯒ ꯃꯁꯥꯁꯨ ꯐꯪꯗꯦꯕꯅꯤꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥꯗꯗꯤ ꯉꯥꯏꯖꯕ ꯑꯗꯨ ꯍꯜꯂꯛꯇꯦ ꯑꯗꯣ ꯊꯤꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯦ ꯊꯤꯕꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏ ꯄꯨꯂꯤꯁꯅꯁꯨ ꯑꯗꯨꯕꯨ ꯃꯥ ꯆꯍꯤ 7 ꯁꯨꯗ꯭ꯔꯤꯐꯥꯎꯗꯤ ꯃꯥꯁꯦ ꯃꯤꯁꯤꯡ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯅꯤ ꯆꯍꯤ 7 ꯁꯨꯔꯀꯥꯟꯗ ꯃꯥ ꯗꯦꯠꯅꯤ ꯍꯥꯏꯗꯣꯏꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯇꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯁꯨ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁꯦ ꯐꯖꯅ ꯈꯪꯗꯦ ꯀꯅꯥꯝꯇ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯀꯅꯥꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯐꯪꯉꯤꯅꯣ ꯃꯥꯁꯦ ꯂꯥꯛꯈꯤꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯛ ꯃꯐꯝꯗ ꯀꯃꯥꯏꯅ ꯃꯥꯡꯈꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯃꯣꯏ ꯃꯃꯥꯡꯗ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕꯩꯁꯦ ꯑꯁꯤꯗ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯒ ꯂꯩꯕꯅꯤꯅꯦ ꯑꯗꯨ ꯆꯠꯂꯨꯔꯦ ꯑꯗꯨꯗꯨꯅ ꯋꯥꯈꯜꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯗ ꯆꯪꯉꯝꯒꯗꯧꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯆꯠꯇꯣꯏꯅꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝꯁꯨ ꯍꯧꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯐꯝ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯤꯕ ꯃꯐꯝꯁꯤꯁꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥ ꯖꯒꯥꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯀꯨꯀꯤꯅ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯁꯤꯡꯁꯦ ꯃꯩ ꯊꯥꯔꯒ ꯁꯤꯕꯅꯤ나 ꯃꯣꯏꯅ ꯀꯛꯑꯒ ꯐꯨꯝꯃꯒ ꯍꯥꯠꯄ ꯃꯇꯝꯅꯦꯕ ꯇꯨꯃꯤꯟꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯇꯕꯤ ꯑꯗꯨꯒꯤ ꯃꯇꯝꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄꯤꯈꯤꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯨ ꯀꯔꯤꯝꯇ ꯊꯣꯛꯂꯛꯇꯦ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯔꯤꯝꯐꯥꯎ ꯐꯪꯗꯦ ꯃꯥꯒꯤ
मागा चमिनारम अनीदो मोय हम पुने चमिनारम मोय हम चखरे मोय हम अंदा लगते अहुमनी राय खोरम में सिदा थिले इंगिरा सिरा खंदमिन तत्वना लरमदि हलो कुको अदु दुग लरम लरम आइनु करा थिले हलो हलो फगु बोना आइमन सुनो बोलेते 제가 꺾어지 नंगी दम चला अपन खंदबगे एना नंग मोका आई वारी जे मनु पेंदमन थली मसी लागा खन आई कसी वारी जे मनु खन खलगु सिको बजे एना लाई सुमोई दम खन आई इसादु चई कुन मरी मुक्ता ngaरी आई नि चापे कुजिबो कमाल लेदुनो खनबदा हिनिन वजु फाउदे कुंगममे सागी mang था बिया दे लई रुम याब सुन जो याब सुन मेरी कोई तो सिंह में को सिंह ना हो याब लई जी को याब पुन्न पुजन है समाज नंग लई याब याब लई जी 전 खन कोई ला से नंगी तम खन अबेगी युमजी थोंग हापमन नते थोंग हापमन नते इबुंग मैम लागा मोइना तबिरमी गकनी सिदु चाइना गागा लेरमिनी थोंग अमते यावदना 뭐야 홍보 기본게 사업은 너무 사가에 맞게 이렇게 잡히는 거야. 시간 비즈가 시간 강해서 망키가 아테 아니도 뭐지 사이 미토 그게도 뭐죠 만 아도 그지 뭐이세 뭐야 홍보 미싱이 하라고 미싱이 와이 같은 거 아코주 자우라빠만데 강기바 마땅고 이람비 마땅고는 이셔는서 하이도 하이디 거리 거름바 비방 오이라마니 하이도 우키기 마코테 찬기 바이진 하이디 아코주 아좀 강기바 자우라빠 아도도 강가 마또 뭐나 하이디 सरकार की रोमने की को उसकी लेखी तरफ कोई होम से नंगी बुंगा था कोई नोइदा कई गुमा एक बिरप्पा मतेंग तेंबांग खंगदे अदम सपोर्ट लापरा कमाई तो अखोगी सरकार की हादी सरकार की मेकैदगी दुम होय तौरी खोली सुमाना फनबा तौसी खुसेनाबुदी होय हाबी को अदुगा खोय लुप अतै लेदना को मेरा कमीशन अदगिदी फिदम मोय पाबुंग को अदगिदी पांडम माइना मलेबदो अदुसु मोय मयामना दुम सपोर्ट तौबिए अखोय चेंग थिनबिरे पैसा नुसा लैत्रे मामा नारे हाबना मतेंग पांगबिबि लाए अदुने अदुगा हजिकती हादी मीना मतेंग पांगा चारगा दि लैये दुसु हादी इपुरोबदो लैबा हादुगा लैतबा हासिगदि इपुरोबना फैगा फैना पुरमबनेना याम थिन खेनेये अदुगा इतै अनि दुसु मपालमदा लैये कंपनी की थबक यावरगा मोइना हुजि खरा खरा पिरा चाजरी माना लैये सरकार की रोमदे अतोपा सरकार की केंद्र तौदरी 거기 सरकार이 아니 이민시가 야만에 그런가 하기 신망과 이게 저것도 이거 सरकार की लैते अदुगा अखोगी मोइना तौबिनी हेनदी याम कन हाइजरी अदो तौबसु ओइबियो हाइदि वीडियो सिजेंबिरगदि को अखोगी दमकता मतेंग त पांगबियो हाइदि आइदि चही याम नौगेरी अमांग ओइरि अदुना चन्ना हाबि याम नुसि अदुना येंखमजो थोय येंसिगने खल्ले हाबिदि खंगपुने अखोइना को सिदे जो मिसिंग हाइबे वारी लेते सिदे सही तरेत मिसिंग होरगा डेट लाउथोपा दु वारी लेते खंगिनी कुकी मखुते अखोगी मैते मसा मा चन्नि बाजे करि दोना को अदुना अखोइना जो चराप खंग लेरे अदु येंगगा अदु खंग मतुंगा पांगम थोप मतेंगसे अखोइ पांगजहनिंगी चलसो सुकुंसिना हाइदे अदुना अखोगी एनजीओ खंगे ट्रस्ट खंगे म्याम लेबा सिंगना को अखोइ समायना थोकिबा इमुंसिंदा चनसिंग कोइगा फम्मगा तानाबिबा मचांगी अदुगा थोइबसे इसागी जुमदा थोपगा चप माने इसागी चनगुमने इसागी नावगुमने अदुना म्यामना लागा समायना अवाबदा सरुक याहनिंग या यानिंग अदुगा कई कमायना कर्म प्रॉब्लम सिचुएशन
ꯐꯦꯁ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯣ ꯂꯩꯈꯤꯗꯕ ꯃꯈꯣꯏ ꯐꯦꯃꯤꯂꯤꯗꯨꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯔꯣꯜ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯈꯣꯠꯁꯤ ꯇꯥꯟꯅꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯛꯇꯦ ꯂꯥꯛꯇꯦꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯆꯠꯅꯕꯩ ꯃꯇꯥꯡꯗꯁꯨ ꯌꯥꯎꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯄꯥꯡꯒꯩꯔꯣꯝꯒꯤꯗꯤ ꯅꯛꯁꯤꯜꯂꯛꯑꯒ ꯂꯥꯛꯇꯣꯏꯔꯗꯤ ꯈꯪꯗꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯍꯧꯖꯤꯛꯇꯩꯅ ꯑꯗꯨꯝ ꯂꯥꯛꯇꯦ ꯂꯥꯛꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯇꯥꯟꯅꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯏꯆꯟꯒꯤꯅꯤ ꯏꯆꯥꯒꯤꯅꯤ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯣꯛꯏꯕ ꯏꯃꯨꯡꯗꯣꯀꯣ ꯅꯣꯠ ꯑꯣꯟꯂꯤ ꯏꯆꯟꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯛꯏꯕꯁꯤꯡꯗꯣ ꯑꯗꯨꯗꯩꯗꯨꯒ ꯂꯥꯛꯑꯒ ꯂꯦꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩꯅꯤꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯄꯨꯟꯕꯤꯕ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯟꯁꯤꯡꯁꯦ ꯆꯍꯤ ꯌꯨꯝ ꯌꯦꯡꯉꯨꯀꯥꯟꯗ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯏꯝꯐꯥꯜ ꯄꯨꯟꯁꯤꯗ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯃꯃꯝ ꯌꯥꯎꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯦ ꯁꯤ ꯀꯅꯥꯝꯇꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤꯗ ꯊꯣꯛꯑꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯁꯣꯝꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯊꯪ ꯊꯦꯡꯅꯔꯤꯁꯦ ꯁꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯦ ꯑꯁꯤꯗꯩ ꯍꯦꯟꯅ ꯇꯧꯕꯤꯅꯤꯡꯕ ꯄꯣꯛꯄꯤꯌꯨꯕ ꯍꯥꯏꯗꯤ ꯐꯤꯕꯝ ꯃꯇꯥ ꯐꯥꯎꯗꯩꯗꯤ ꯖꯨꯒꯠ ꯆꯥꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩꯗꯨꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯅꯣꯏꯕꯨ ꯊꯦꯡꯅꯔꯒ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯕꯗ ꯍꯔꯥꯎꯗꯣꯏꯁꯦ ꯁꯤꯒꯤ ꯑꯄꯦꯟꯕꯗꯤ ꯑꯩ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯏꯃꯥ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯨꯒꯦ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯏꯆꯟꯒ ꯋꯥꯍꯩ ꯉꯥꯛꯇꯪ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯀꯔꯤ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯨꯠ ꯁꯝꯅꯔꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯟ ꯑꯁꯤꯒꯤ ꯅꯠꯇꯅ ꯏꯆꯟ ꯂꯩꯕꯤꯕ ꯃꯌꯥꯝ ꯃꯣꯏꯒꯤ ꯑꯉꯥꯡꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯁꯞꯄꯣꯔꯠꯁꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯗꯤ ꯂꯥꯛꯏꯕ ꯁꯤꯗ ꯌꯧꯔꯛꯄ ꯍꯥꯏꯁꯤꯗꯤ ꯂꯦꯞꯆꯔꯤꯅꯤ ꯏꯆꯟꯒꯤꯗꯃꯛꯇꯅ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯏꯁꯇꯦꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯤ ꯌꯧꯅ ꯂꯥꯛꯏꯁꯦ ꯅꯕꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯆꯩꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯅꯤ ꯍꯥꯏꯅ ꯂꯩꯖꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗꯁꯨ ꯂꯨꯍꯣꯡꯕꯁꯨ ꯆꯍꯤ 4 ꯐꯥꯈ꯭ꯔꯤꯅꯦ ꯃꯥꯁꯤ ꯍꯟꯗꯛꯇ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯑꯉꯥꯡꯗꯨꯗꯤ ꯆꯍꯤ 4 ꯆꯪꯉꯛꯏꯅꯦ ꯃꯥꯁꯨ ꯃꯔꯤ ꯆꯪꯉꯤꯔꯣ ꯎꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯈꯔ ꯏꯀꯥꯏꯒꯜꯂꯦ ꯑꯗꯨꯅ 시합도 쳐놓네. ꯁꯤ ꯑꯝꯇ ꯂꯥꯛꯑꯣ ꯅꯪ ꯀꯧꯔꯤꯒ ꯆꯠꯁꯤꯗ ꯑꯩ ꯇꯣꯡꯗꯦ ꯌꯥꯔꯣꯏ ꯑꯊꯧꯕ ꯉꯥꯛꯇꯅꯤ ꯑꯊꯧꯕꯒꯤ ꯆꯥꯅꯤꯅ ꯂꯦꯝꯅ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯝꯇ ꯂꯦꯝꯅ ꯃꯥꯡꯉꯣ ꯅꯪ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯪꯉꯅꯤ ꯅꯪ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯌꯣ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯦ ꯃꯥ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯀꯨꯀꯤꯗꯣ ꯗꯣꯡ ꯗꯣꯡ ꯍꯥꯠꯇꯣꯏꯅꯦ ꯑꯩ ꯑꯗꯨꯒ ꯀꯩꯗ ꯍꯥꯠꯇꯣꯏꯕ ꯍꯥꯏꯔꯒ ꯊꯥꯡꯅ ꯆꯒꯠ ꯊꯤꯜꯂ ꯍꯥꯠꯇꯣꯏꯅꯦ ꯑꯩ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯅꯣꯡ ꯌꯥꯎꯍꯜꯂꯗꯕꯅꯤꯁꯦ ꯂꯣꯠꯂꯦ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯂꯦꯞꯅꯔꯒ ꯄꯨꯟꯃꯤꯟꯅꯔꯒ ꯏꯅꯥꯎ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕꯤꯌꯦ ꯑꯣ ꯌꯥꯝ ꯐꯩ ꯑꯗꯒꯤꯗꯤ ꯏꯃꯥ ꯇ꯭ꯔꯁꯁꯨ ꯑꯗꯒꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯅꯠꯇꯦ ꯑꯗꯨꯁꯨ ꯇꯧꯕꯤ ꯑꯗꯨꯗꯨꯒ ꯋꯤꯡꯁ ꯑꯣꯐ ꯍꯣꯞꯇꯣ ꯑꯗꯨꯅꯁꯨ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯇꯨꯏꯁꯟ ꯇꯝꯕꯩ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000 ꯑꯃꯃꯝꯁꯨ ꯑꯗꯨꯝ ꯐꯩ ꯄꯤꯕꯤ ꯑꯗꯨꯅꯤ ꯏꯆꯟ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯇꯧꯕꯁꯦ ꯃꯁꯤꯁꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯁꯔꯀꯥꯔꯅ ꯇꯧꯕ ꯄꯣꯠꯁꯤꯡꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯀꯣ ꯑꯩꯁꯨ ꯉꯔꯥꯡ ꯊꯦꯡꯅꯔ ꯂꯥꯛꯄꯅꯤꯀꯣ ꯃꯥ ꯌꯥꯝ ꯐꯩ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯄꯤꯛꯈ꯭ꯔꯕ ꯆꯍꯤ 13 ꯁꯨꯔꯕ ꯑꯉꯥꯡꯗꯨꯅ ꯇꯧꯔꯤꯗꯣꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯄꯤꯛꯊꯕ ꯈꯣꯠꯄ ꯀꯔꯤꯝ ꯇꯧꯅꯤ ꯁꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯤ ꯁꯣꯔꯥꯠꯇ ꯃꯌꯥꯝꯅ ꯇꯧꯔ ꯁꯣꯟꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯈꯔ ꯄꯩꯁꯥ ꯈꯔ ꯄꯨꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯣꯟꯈꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯤ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯏꯄꯥꯝꯒꯤ ꯃꯃꯣꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯒꯤꯗꯤ ꯑꯗꯨꯗꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯑꯇꯣꯞꯄ ꯑꯗꯨ ꯅꯠꯇꯕ ꯁꯣꯔꯥꯠ ꯑꯣꯏꯕ ꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯥꯛꯄ ꯈꯣꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕꯤꯕ
ꯗꯥꯅꯤꯛꯇꯪꯒ ꯗꯥꯔꯣꯃꯦꯟꯒꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯩꯒꯥꯛ ꯐꯩꯅ ꯄꯨꯕꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯇꯥꯇꯣ ꯂꯣꯏ ꯃꯥꯡꯈꯤꯕꯗꯁꯨ ꯀꯣ ꯑꯥ ꯑꯗꯨꯝ ꯃꯣꯏꯅ ꯊꯤꯕꯤꯌꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯃꯣꯏꯕꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯐꯤꯔꯣꯏꯁꯦ ꯃꯊꯪꯒꯤ ꯄꯥꯕꯨꯡ ꯒꯣꯕꯤꯟꯗꯥꯁꯅ ꯃꯥꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯦ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯗꯤ ꯁꯣꯔꯥꯠꯁꯦ ꯍꯥꯏꯗꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯅ ꯏꯁꯥꯒꯤ ꯁꯦꯟ ꯊꯨꯝꯅ ꯑꯅꯝꯕ ꯄꯨꯊꯣꯛꯄ ꯑꯣꯏꯈ꯭ꯔꯦꯕ ꯁꯝꯅ ꯇꯥꯕꯗ ꯄꯨ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯈꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯄꯨꯈꯤꯕꯁꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯗꯤ ꯍꯧꯖꯤꯛ ꯁꯤꯡꯈ꯭ꯔꯕ ꯁꯤꯡꯈꯤꯕ ꯁꯤꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯁꯤꯡꯒꯦ ꯑꯩꯈꯣꯏ ꯃꯃꯥꯏ ꯁꯅꯥ ꯀꯥꯔꯒ ꯁꯤꯡꯈ꯭ꯔꯦ ꯁꯤ ꯃꯌꯥꯝ ꯏꯃꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯊꯥꯕꯀꯣ ꯑꯊꯧꯕꯁꯤꯡꯒꯤ ꯃꯁꯥꯁꯨ ꯏꯃꯨꯡꯗ ꯊꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯪꯖꯗꯕ ꯇꯧꯔꯒꯗꯤ ꯀꯅꯥꯅ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯉꯥꯛ ꯄꯨꯊꯣꯛꯄꯤꯔꯛꯀꯗꯣꯏꯅꯣ ꯃꯃꯥꯒꯤ ꯂꯤꯛꯁꯨ ꯂꯩꯇꯔꯦ ꯑꯗꯣ ꯐꯤꯔꯣꯏꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯔꯤꯕ ꯁꯤꯁꯤꯡ ꯃꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤꯅꯗꯤ ꯍꯪꯕꯤꯔꯛꯄ ꯌꯥꯎꯈ꯭ꯔꯕ ꯁꯄꯣꯁ ꯂꯩꯀꯥꯏꯅ ꯀꯩꯗꯧꯕꯩꯅꯣ ꯐꯤꯔꯣꯏꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯛꯄ ꯌꯥꯎꯈ꯭ꯔꯕ ꯍꯪꯗ꯭ꯔꯤ ꯐꯤꯔꯣꯏꯁꯦ ꯊꯥꯅꯦꯕ ꯑꯥꯒꯁ ꯍꯥꯏꯁꯦ ꯀꯨꯏꯔꯛꯇ꯭ꯔꯕꯅꯦꯕ ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯕꯅꯦꯕ ꯗꯦꯠ ꯀꯌꯥꯗ ꯇꯥꯏ ꯗꯦꯠ 20ꯗ ꯑꯥꯒꯁꯀꯤ ꯐꯥꯗ꯭ꯔꯦ ꯊꯥ ꯐꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯐꯤꯔꯣꯏꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯪꯅꯕꯤꯗ꯭ꯔꯤ ꯐꯤꯔꯣꯏꯁꯦ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯨꯗ ꯍꯪꯕ ꯂꯥꯛꯄꯤꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯤꯔꯣꯏ ꯊꯥ ꯐꯥꯗꯣꯔꯦ ꯈ꯭ꯋꯥꯏꯅꯄꯨꯔꯦ ꯁꯣꯔꯥꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯀꯪꯂꯩꯄꯥꯛꯁꯦ ꯏꯐꯨꯔꯨꯞꯀꯤꯕꯨꯗꯤ ꯑꯣꯏ ꯉꯛꯄꯗꯤ ꯏꯃꯥꯈꯣꯏꯒꯤ ꯄꯥꯡꯒꯩꯒꯤ ꯂꯨꯞꯇꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯉꯛꯑꯦ ꯑꯩꯅ ꯂꯥꯛꯄꯗꯒꯤꯀꯣ ꯑꯗꯨꯅ ꯄꯥꯡꯒꯩꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯦ ꯑꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯅꯥꯎ ꯑꯊꯧꯕ ꯁꯣꯃꯦꯟ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯁꯨ ꯐꯪꯗꯦ ꯃꯥꯒꯤ ꯈꯨꯕꯝꯅꯦ ꯑꯩꯅꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯜꯂꯛꯇ ꯆꯠꯂꯨꯕꯒꯤ ꯁꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯏ ꯃꯊꯟꯇ ꯁꯤꯕꯒꯤ ꯇꯥꯏꯞꯇ ꯍꯥꯠꯄꯗꯤ ꯀꯨꯀꯤꯅ ꯍꯥꯠꯂꯤꯅꯦ ꯏꯌꯥꯝꯕꯗꯨꯅ ꯁꯤꯈꯤꯕꯁꯦ ꯍꯣꯏ ꯃꯥ ꯃꯁꯥ ꯊꯤꯕ ꯐꯪꯗꯦ ꯃꯥ ꯆꯠꯈꯤꯗꯣ ꯃꯥ ꯁꯥꯟꯅꯕ ꯆꯠꯄ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ ꯃꯥ ꯆꯥꯛꯆꯥꯅꯕ ꯑꯃ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯁꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯀꯥꯎꯊꯣꯛꯄꯤꯕꯁꯨ ꯆꯨꯝꯃꯣꯏꯅ ꯈꯜꯂꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯀꯩꯝ ꯍꯪꯕꯤꯔꯒ ꯁꯣꯔꯥꯠ ꯐꯥꯎꯕ ꯏꯃꯨꯡꯁꯤꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯁꯣꯔꯥꯠ ꯐꯥꯎꯕ ꯁꯣꯟꯖꯔꯦ ꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯁꯤꯗꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤꯀꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯛꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯃꯨꯛ ꯍꯣꯏ ꯑꯗꯨ ꯂꯥꯛꯄꯤꯕꯗ ꯌꯥꯝ ꯐꯩ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯦꯟ ꯖꯤ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯁꯁꯤꯡ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯆꯥꯒꯤ ꯏꯆꯥꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯊꯥꯡꯒꯠꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯗ ꯂꯥꯛꯄ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯏꯕꯨꯡꯁꯤꯡꯅ ꯊꯣꯡꯁꯨ ꯍꯥꯞꯄꯤꯔꯦ ꯑꯩꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯃꯦꯆꯤꯟ ꯂꯣꯏꯕꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯁꯥꯁꯦ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯀꯣꯛꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯍꯥꯡꯕꯗꯧꯅ ꯇꯧꯈꯠꯂꯛꯑꯦ ꯊꯕꯛ ꯇꯧꯅꯤꯡꯕꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯑꯩ ꯑꯁꯤꯃ ꯇꯧꯔꯒ ꯁꯤꯃ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯏꯁꯥꯁꯦ ꯃꯥꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯛ ꯀꯨꯀꯤꯅ ꯍꯥꯠꯂꯒ ꯀꯃꯥꯏꯅ ꯍꯥꯠꯂꯝꯗꯣꯏꯕ ꯑꯁ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅꯒ ꯀꯛꯑꯒ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯏꯁꯥꯗ ꯏꯕꯨꯡꯁꯤꯡꯅ ꯃꯦꯆꯤꯟ ꯄꯤꯗꯨꯉꯥꯏ ꯑꯩꯉꯣꯟꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯄꯤꯕꯤꯔꯒꯁꯨ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯋꯥꯈꯜ ꯃꯌꯥꯝꯅꯤꯅ ꯀꯥꯗ꯭ꯔꯤꯌꯦ ꯃꯥꯁꯦ ꯀꯩꯅꯣ ꯀꯨꯊꯤ ꯑꯃꯨꯛ ꯀꯥꯟꯗ ꯗꯁꯥ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯗꯨꯒꯤ ꯃꯊꯪ ꯆꯍꯤꯗꯒꯤ ꯀꯥꯍꯜꯂꯒꯦ ꯍꯥꯏꯅ ꯀꯥꯍꯟꯗ꯭ꯔꯦ ꯇꯨꯏꯁꯟ ꯑꯣꯏꯅ ꯊꯥꯔꯦ ꯑꯩꯈꯣꯏ ꯏꯇꯩ ꯑꯅꯤꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯊꯥꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯁꯤꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯒꯨꯂꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯒꯨꯂꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯥꯅ ꯂꯩꯔꯝꯃꯔꯣꯏ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯆꯥꯏꯁꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 7,000 ꯑꯗꯨꯒꯨꯝꯕꯒꯤ ꯍꯤꯗꯥꯛꯅꯦ ꯂꯩꯇꯕꯗ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ
ꯈꯔ ꯆꯥꯗꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯀꯨꯜꯂ ꯂꯩꯅꯦ ꯑꯗꯨꯅ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯎꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯗꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯣ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ ꯆꯤꯆꯦ ꯆꯤꯆꯦ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗꯒꯤ ꯅꯣꯏ ꯍꯜꯂꯦ 지지 그거 다 먹어라. ꯅꯪꯕꯨꯅ ꯌꯥꯝꯕ ꯅꯨꯡꯁꯤꯗ꯭ꯔꯁꯤ ꯂꯣꯏ ꯅꯨꯡꯁꯤꯅ ꯄꯨꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯔꯥꯎ ꯍꯤꯡꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯄꯥꯡꯒꯩꯒꯤ ꯊꯧꯒꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯂꯨꯞꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯅ ꯀꯣꯜꯂꯒ ꯂꯩꯀꯥꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯎꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯊꯧꯕ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗ ꯇꯧꯕ ꯁꯄꯣꯔꯠ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯗꯤ ꯏꯃꯨꯡꯗꯨꯕꯨ ꯀꯣꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤꯀꯣ ꯌꯨꯝ ꯑꯃꯠꯇꯒꯤ ꯏꯆꯥꯁꯤꯡꯅꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁꯄꯣꯔꯠ ꯄꯤꯕꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯄꯤꯕꯤꯔꯒꯗꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏꯁꯦ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯅ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯗꯤ ꯄꯥꯡꯒꯩꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯣꯁꯥꯏꯇꯤꯗꯒꯤꯀꯣ ꯇꯝꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯏꯆꯟꯈꯣꯏ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯕꯦꯇꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯐꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃꯗꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯨꯞꯇꯨꯗꯒꯤ ꯂꯩꯀꯥꯏꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯑꯦꯕ꯭ꯔꯤ ꯂꯩꯀꯥꯏꯗ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯥꯡꯒꯩꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯣꯁꯥꯏꯇꯤꯗꯨꯗꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯏꯆꯟ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯀꯧꯏ ꯑꯗꯨꯒꯤ ꯍꯤꯔꯣꯏꯗꯣ ꯁꯣꯁꯥꯏꯇꯤꯗꯣ ꯑꯩ ꯂꯩꯔꯗꯤ ꯂꯥꯛꯄꯤꯌꯣ ꯌꯥꯎꯒꯦ ꯂꯥꯛꯄꯤꯌꯣ ꯑꯩꯁꯦ ꯗꯦꯠꯇꯤ ꯂꯦꯞꯇ꯭ꯔꯤꯕꯅꯦꯕꯀꯣ ꯂꯩꯔꯝꯗꯦ ꯗꯦꯠ ꯇꯔꯥ ꯂꯩꯍꯟꯗ꯭ꯔꯕꯅꯦ ꯑꯗꯨꯅ ꯅꯪꯒꯤ 20 ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯅꯤꯀꯣ ꯅꯪꯒꯤ ꯂꯥꯛꯄꯤꯌꯣ ꯀꯩꯅꯣꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯕ ꯆꯠꯀꯦꯅ ꯈꯜꯂꯦ ꯍꯣꯏ ꯍꯥꯏꯗꯤ ꯏꯅꯥꯎꯗꯨꯒꯤ ꯍꯤꯔꯣꯏꯗꯣ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯦꯅ ꯈꯜꯂꯦꯕ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯄꯦꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯥꯎꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯕ ꯐꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯦꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯄꯤꯌꯨ ꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯆꯦꯜꯂꯝꯃꯦ ꯑꯩꯈꯣꯏ ꯖꯦꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣ ꯃꯥꯡꯈꯤꯕ ꯃꯅꯨꯡꯗꯣ ꯑꯗꯨꯗꯤ ꯖꯦꯁꯤ ꯁꯦꯝꯗ꯭ꯔꯤꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯃꯣꯏ ꯃꯔꯤ ꯀꯨꯀꯤꯅ ꯀꯨꯝꯃꯛꯑꯒ ꯍꯥꯠꯂꯦꯟ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯖꯦꯁꯤ ꯁꯦꯝꯗꯨꯅ ꯇꯧꯔꯦ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯙꯔꯅꯥ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯥꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯍꯥꯏꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯩꯕꯗꯣ ꯍꯧꯖꯤꯛꯀꯤ ꯕꯥꯃꯣꯟ ꯖꯥꯎ ꯍꯥꯏꯁꯦ ꯃꯥꯒꯤꯅꯦꯕ ꯑꯗ ꯃꯣꯏ ꯑꯥꯔꯃꯤ ꯍꯥꯟꯅ ꯆꯪꯉꯛꯑꯝꯃꯦꯅꯕꯨꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯑꯥꯔꯃꯤ ꯍꯥꯟꯅ ꯆꯪꯉꯛꯑꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦꯗꯨꯁꯨ ꯂꯩꯕꯖꯥꯠꯅꯦ ꯑꯗꯨꯗꯨꯒ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯏꯗꯦ ꯍꯥꯏꯌꯦ ꯉꯥꯏꯍꯥꯛꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯨꯀꯤꯗꯨꯅ ꯆꯪꯉꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯄꯝꯕꯖꯥꯠꯅꯤ ꯑꯗꯨ ꯀꯥꯞꯄꯗ ꯆꯦꯟꯕ ꯃꯤꯗꯨꯁꯨ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯌꯥꯝ ꯇꯝꯊꯤꯕ ꯃꯤ ꯍꯥꯠꯄꯤꯔꯝꯃꯦ ꯑꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥ ꯐꯪꯕ ꯐꯥꯎꯗ ꯊꯃꯣꯏ ꯄꯦꯟꯗꯗꯅ ꯆꯥꯛꯏꯌꯦꯕ ꯑꯩꯒꯤꯗꯤ ꯌꯦꯡꯉꯣ ꯃꯁꯥꯗꯣ ꯑꯝꯇ ꯐꯪꯗꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯏꯁꯥꯁꯦ ꯑꯩ ꯏꯆꯥꯁꯦ ꯄꯤꯛꯄꯒꯤꯅꯦ ꯑꯩ ꯈꯥꯡꯉꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯑꯩ ꯂꯃꯟꯁꯨ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨ ꯏꯆꯥꯁꯨ ꯆꯥꯏꯌꯦꯕ ꯑꯩ ꯑꯩꯈꯣꯏꯀꯣ ꯑꯗꯨ ꯁꯥ ꯄꯨꯔꯛꯁꯤ ꯁꯦꯝꯕ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯩꯅ ꯆꯠꯂꯨꯕ ꯂꯤꯊꯣꯏ ꯒꯥꯟꯙꯤꯒ ꯃꯥꯡꯈꯤꯕ ꯍꯦꯃꯟꯖꯤꯠꯇꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯦ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯥ ꯐꯪꯗꯕ ꯃꯈꯩ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯄꯦꯟꯖꯗꯕꯗꯣꯀꯣ ꯏꯃꯥꯗꯨꯅ ꯄꯦꯟꯗꯕꯗꯣ ꯑꯗꯨꯅ ꯏꯁꯟꯒꯤ ꯑꯋꯥꯕꯁꯨ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯦ ꯐꯤꯕꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯦ ꯃꯥꯒꯤꯗꯤ ꯐꯣꯟꯗꯨ ꯐꯥꯎꯗ ꯔꯤꯡ ꯆꯠꯂꯝꯃꯤꯅꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯝ ꯄꯥꯜꯂꯒ ꯐꯣꯟ ꯁꯤꯖꯤꯟꯅꯔꯦꯗꯤ ꯐꯪꯕ ꯄꯥꯏꯈꯠꯂꯛꯄꯗ ꯀꯨꯀꯤ ꯃꯤꯅ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯗꯤꯁꯇꯦꯟꯁ ꯀꯌꯥꯗꯅꯣ ꯐꯣꯟꯁꯦ ꯍꯥꯡꯉꯝꯕ ꯑꯗꯨꯁꯨ ꯈꯪꯕ ꯑꯗꯨꯐꯥꯎꯗ ꯆꯪꯁꯤꯜꯂꯒ ꯄꯨꯊꯣꯛꯄꯤꯕ ꯉꯝꯗ꯭ꯔꯦ ꯈꯨꯝꯐꯝ ꯐꯥꯎꯗ ꯈꯪꯉꯕꯅꯤ ꯑꯗꯨ ꯃꯣꯏꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯣꯏꯗꯤ ꯁꯥꯅꯤ ꯀꯨꯀꯤ ꯍꯥꯏꯁꯦ ꯀꯨꯀꯤ ꯃꯃꯤꯡꯁꯦ ꯁꯥꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯍꯤꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤ
ꯀꯔꯤ ꯑꯦꯛꯇꯤꯡ ꯍꯩꯕꯤ ꯊꯣꯛꯂꯛꯑꯦ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯥꯠꯄ ꯅꯠꯇꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯣ ꯃꯁꯛ ꯏꯐ ꯐꯖꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯩ ꯃꯑꯣꯡꯗꯒ ꯉꯥꯡꯕꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯗꯨꯛ ꯇꯝꯊꯤꯕꯗꯤ ꯑꯩ ꯕꯔꯥꯗ ꯂꯩꯔꯝꯃꯦ ꯊꯥꯡꯃꯩꯕꯟꯗ ꯀꯨꯀꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅꯦ ꯑꯩꯅ ꯃꯥꯏ ꯃꯆꯥꯗꯣ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯃꯄꯥ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯔꯦꯁꯇꯨꯔꯦꯟꯗ ꯃꯣꯏ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯌꯣꯟꯕ ꯌꯥꯎꯋꯦ ꯑꯗꯨ ꯃꯄꯥꯗꯣ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯏꯆꯦꯗꯣ ꯏꯆꯦꯅ ꯀꯧꯖꯩꯀꯣ ꯑꯗꯨ ꯃꯥꯏ ꯆꯍꯤꯁꯨ ꯑꯩꯅ ꯍꯪꯉꯨꯗꯦ ꯑꯗꯨ ꯆꯤꯆꯦ ꯑꯗꯨꯗ ꯃꯥꯏ ꯃꯆꯥ ꯏꯆꯥ ꯁꯥꯟꯅꯍꯜꯂꯤ ꯒꯥꯔꯤ ꯊꯧꯅꯍꯜꯂꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯔ ꯃꯊꯛꯇ ꯐꯝꯍꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗꯨꯗꯨꯒ ꯃꯣꯏꯒꯁꯨ ꯂꯣꯏꯅꯕꯤꯔꯝꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯖꯥꯇꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯨꯕꯒꯤꯀꯣ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜꯁꯤꯗꯤꯀꯣ ꯂꯈꯥꯏꯅ ꯐꯠꯇꯅ ꯁꯤꯜꯂꯁꯨ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯁꯦ ꯃꯁꯤ ꯏꯆꯟꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯃꯤꯟꯅꯩꯅꯤ ꯃꯣꯏꯒ ꯑꯗꯒꯤꯗꯤ ꯃꯣꯏ ꯏꯔꯥꯡ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯩꯅꯦ ꯇꯨꯃꯤꯟꯅ ꯄꯣꯠ ꯂꯧꯊꯣꯛꯄ ꯂꯥꯛꯑꯦ ꯃꯣꯏ ꯐꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯨꯡꯄꯥ ꯐꯥꯗꯦ ꯙꯔꯃ ꯅꯠꯇꯕ ꯇꯧꯔꯣꯏꯖꯥꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯩ ꯃꯣꯏ ꯀꯩ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯅ ꯃꯤ ꯃꯀꯛ ꯍꯥꯠꯄ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯣꯏ ꯆꯦꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯃꯥꯡꯕꯗꯒꯤ ꯍꯪꯕ ꯀꯥꯟꯗ ꯃꯣꯏꯗꯣ ꯂꯥꯛꯏꯕ꯭ꯔꯥꯅ ꯍꯪꯕꯗ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯛꯆꯦꯜꯗꯤ ꯄꯨꯔꯥ ꯁꯥꯒꯤ ꯁꯥꯖꯠꯅꯦ ꯄꯦꯟꯗꯕꯅ ꯊꯜꯂꯦ ꯅꯣꯏꯒꯤ ꯖꯥꯊꯪ ꯇꯔꯥ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗꯕ ꯅꯣꯏꯗꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯅ ꯅꯣꯏ ꯄꯨꯊꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ 이쁘다고 빡하면 찾기워서로 이쁘다고 빡하면 주비요 국기 할배 부르신다지 나는 지안 비우고 뭐야 안 봤다보네 뭐야 너 지안 비워 뭐야 저안 봤다 이제까 이기노 뭐자에 골고 수가 너디 이제까 이기노 누가 안 나면 용실로 있다봐 시제 팬으로 콜라오네. 아주가 아이나 하이거든지. 아이가 지고 도적나 아이디 빨라가 팔라오나 티네 강게고. 마치지 아이도. 너네 쿠키 너네 하이도. 아시 시 액팅 때 포인트 위치고. 시제 팬데 보이. 너무 많아 삼나라가 아이디 너기 자티가 많아 분자라미. 깹 누시네 또미. 아두고 너네 미능시지 소이 있지. लास्ट नोइन हौनी जुम जु नोइन मै थाइनि हाना नोइन पामजब सेपरेट एमएसपी हो अमो रे सरकार का तानम बया मैते जि नोइन हेना होनी चुचानपुर मैते क्या ताना चुचानपुर तार मैते गेजु नोबु हेक्ता हावगा नोबु हेक्ता लान खनब याबो मोइन ngam बुत्रो खितंग द तार मैते दुगा नोइन मोइन हौनी कमाने हाइदु नोइन प्री प्लान होरगा मणिपुर सिगा मैते इप्रूव सिगा नोइन अमो ने कोइसेलगा जुम मै थागा अमो ने हालागा सिबु करम मखनगी लानो सि काइद ओगिगे मैम नान हौगा सुमाइ लान ओइदि नोइन हाना हौनी तो अदुगा तालै से कराइ दगिनो नोइ मफम देंगे तने मी नै थागा तालैजा अदुगा हापी सिंगसे मारान करी लेगे मोगी हाली सिंगने खनगद बोइदि तानगद बोइदि सरकार का तानगद बनि अदु नते बिदि कैमते खंगदबो इप्रूव खैगा करी कदो बोइ नोइना हाना हौबगी नतो सि तौजे अदुगा माना कप्पगा माइ मसाइ मपुरोइ मांगगा सि तौजे सि एक्टिंग रो अदुदुना ताको नोइना पोको कै यावइबा अदुना ने अदु कोक्तो पाइ सोया सि तौजे एक्टिंग केमता नते अदुना नोइ तौबदो नोइ सोइदना फंगनी अदुगिदि कैमते खंगे हाइबदि नोइ जु लिंगिदना लाइदो को अदुम लाइन उबनीना को करा चुम चुमते आदो म्यामसु उरिदना अदुदुनाने अदुम मफम मतांग हाइबो लेको अदुम खंगकनि हाइबो ताय अदुबुदि कोना मतांग खंगा खान अदु खंबाइदुनि बट सिंगसि पेनद्रबो खोलाव ngतनि हाइबो तारेको सि तौइसे नोइने कमेन्ट थिने गांगि एक्टिंग नते हाइदो नोइनि एक्टिंग दे अखोइ मैतै नते एक्टिंग को मसिनि नाम पेनद्रबो खोलाव हाइदि चनसिंगि मनाक लाखान वारि तारे है अखोइदा हाइदि डिपली चंगसिल बुकान अखोइ जि पेलक तब नुआइदो म्याम फावे अदुम खन पलु त मनुआइ था अदु को नुवांग था दबदि आति अखोइ मेना अमनि खक अदमाइना हालगा अखोइ तुम हंगदबा
มีนาทีaduna akhoi improve sima moina hat ngai moiju hat kan ko athau nga tani si simja athau nga ta ana akhoi di ai di sokna ju dum akhoi loi kun tumnga ju akhoi kai sukhan de akhoi si gar ju akhoi di dum lep kan ne duga improve ki tam kan adum lepa kan ya ta ana maning han da bari na te nai khale du la le mai te ya ji matang kham cha na dum kha kan ya ta le ha bi wa chin na pa nga nga tawai sar ku di thabok oina pa thu ta na ucha ula kan ya ta le mai ti ko aduna masi kita kai ni ai si la aduga chan myam thengna base ima myam thengna base hai ni ngai le tena nungai kang le pa ka la ga na thengna be matang ni he na nungsi be he le ngona chan khoi si am nungsi aduga ai di bor pi si chan myam se angang be je chop sang moi ba mai pak poi ba thau gi ma cha ni am te le mang wai na khale aduga jen sing bu ju ni nungai ta ba na ko di wari sana ga amai tau na khoi che mamang thana chat si gi ba ta nungai thok ku ju tam si aduga mamang tha ba tam si ha ba ta maning da khat la yi ba ya de ko ko si mamang tha ta na ta je ko su na ko so nam su ya de ko mani ya da mo tam ne ko nu mi ta mo pa la ko mo yang man su ya de ba to atu mai na khan ta atu ma gi la ko de ba tho ru sing je asi pa ta na ta si pi ro khang da ma khang de ko boy to si ta na ga ko ata na ma gi to bien na ba ko lai di ba je ma gi ta na ko je tam chu pa ta ne sing na lai ko ai ko kan 이제 하원이 해. 아. lo ya kan ne za shi mama ga kai sa je ba 아시아 나코다 내 아이 너희도 난 진짜 내 시발 너무 예쁘다 내 뒤로요 이렇게 싸는 거다 내 커버 먹는다 너무 해도 Đây vẫn liền. Ai thọc xe lagi. Hả? À. Tektan ya. Am apa pukul? sao vậy 누가 거기 юм디 왜 다 뭐 yum 아이 까이비 까이도 anya ba kita tu 니라 Yumdi. sao vậy bà Yumdi sai 먹자 왜? adubu de isina hongi no pi thira ga ga ni salam ma yum ni da cái lá cái đó chắc cho không sao mà adu cái này ka ma ga ge ko aga apa tau rồi cái tau rồi cái tau gì Sudah lin. Coba lin. Ya kok, kandungan tak dong, ma, terus kok. Napa baru masuk? Napa ya deko kau party jam tu. Mau, no, ya, no, kok, no, ya, no, kan? No. Ah, nabi mo.